ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯤꯡꯆꯥꯕꯔꯥ ꯔꯥꯖꯀꯨꯃꯥꯔꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯔꯕꯤꯟ ꯁꯣꯔꯣꯛꯈꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃꯗꯣꯜ ꯊꯛꯀꯤ ꯊꯥꯖꯁꯨ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯗ꯭ꯔꯕ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯎꯃꯪ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯀꯤꯔꯝꯕ ꯂꯪ ꯑꯍꯤꯡꯕ ꯑꯗꯨ ꯄꯠ ꯇꯠꯈꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯗ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯤꯠ ꯑꯃ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯈꯪꯄꯥꯡ ꯄꯥꯡꯈꯤ꯫ ꯊꯤꯔꯛꯂꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯑꯗꯨꯕꯨ ꯎꯃꯪ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤ ꯍꯥꯏꯕꯗꯤ ꯈꯪꯈꯤꯗꯦ꯫ ꯎꯃꯪ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯔꯨꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯊꯤꯔꯨꯅꯕ ꯆꯠꯈꯤ꯫ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ ꯆꯠꯈ꯭ꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ꯫ ꯎꯈꯤꯗ꯭ꯔꯦ ꯃꯤꯠꯃꯥꯡꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯨꯛꯅ ꯃꯝꯂꯕ ꯎꯃꯪ ꯑꯗꯣꯝꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯊꯥꯕꯨꯝ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯜꯂꯕ ꯌꯨꯝ ꯑꯃ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯪꯒꯣꯏꯗ ꯅꯤꯡꯊꯤꯅ ꯐꯝꯗꯨꯅ ꯆꯐꯨ ꯁꯥꯗꯨꯅ ꯂꯩꯔꯤ ꯏꯕꯦꯝꯃ ꯂꯩꯁꯅꯥ꯫ ꯃꯥꯒꯤ ꯅꯥꯀꯜꯗ ꯁꯥꯕ ꯂꯣꯏꯔꯕ ꯆꯐꯨ ꯀꯌꯥꯁꯨ ꯄꯔꯦꯡ ꯄꯔꯦꯡ ꯈꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯂꯩꯇꯦꯡ ꯀꯌా ꯌꯥꯎꯔꯕ ꯃꯌꯦꯛꯀꯌా ꯍꯛꯄ ꯅꯤꯡꯊꯤꯕ ꯆꯐꯨ ꯑꯃ ꯁꯥꯔꯤ꯫ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯆꯐꯨꯁꯤ ꯌꯥꯝꯅ ꯐꯖꯩ, ꯃꯁꯥ ꯅꯥꯜꯂꯤ, ꯈꯨꯠꯁꯨ ꯌꯥꯝꯅ ꯆꯪꯏ꯫ ꯆꯐꯨ ꯑꯁꯤ ꯁꯥꯕꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯐꯨ ꯑꯗꯨ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜꯗꯒꯤ ꯌꯨꯉꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ "ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ, ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ? ꯍꯥ? ꯅꯋꯥ ꯂꯧꯗꯦ, ꯀꯨꯁꯤꯅꯤ!" ꯂꯩꯁꯅꯥ ꯆꯐꯨ ꯁꯥꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯗꯥꯔꯤ ꯃꯄꯥꯜꯗ ꯂꯦꯞꯂꯒ ꯌꯦꯡꯉꯤ꯫ ꯃꯄꯥ ꯌꯨꯉꯥꯎꯕ ꯑꯗꯨꯅꯤ꯫ ꯃꯆꯤꯟꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯎꯝꯁꯥꯏ ꯁꯥꯏꯔꯒ ꯃꯄꯥꯒꯤ ꯇꯨꯡꯗ ꯉꯥꯡꯗꯨꯅ ꯃꯃꯥꯇꯣꯟ ꯊꯥꯖꯁꯨ ꯆꯪꯂꯛꯏ꯫ "ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯌꯨ ꯊꯛꯇꯨꯅ ꯂꯩꯔꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯒꯦ? ꯍꯥ? ꯆꯞ ꯃꯥꯟꯅꯩ ꯅꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯃꯉꯥꯏ, ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯤ ꯈꯪꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯆꯐꯨ ꯁꯥꯔꯤꯅꯦꯅ ꯇꯧꯔ ꯂꯩꯈ꯭ꯔꯅꯤ꯫ ꯑꯩꯁꯨ ꯏꯊꯟꯇ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ, ꯆꯐꯨ ꯁꯥꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ?" ꯂꯩꯁꯅꯥ ꯈꯨꯝꯂꯝꯗꯦ, ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ, ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯏꯃꯨꯡꯗꯒꯤ ꯃꯦꯂꯩꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯀꯩ ꯊꯕꯛꯅꯣ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ꯫ ꯏꯃꯥꯅ ꯃꯤꯅ ꯆꯐꯨ ꯁꯥꯔꯒ ꯑꯗꯨ ꯌꯥꯝ ꯁꯥꯎꯏꯗꯣ ꯀꯩꯒꯤꯅꯣ? ꯆꯐꯨꯁꯦ ꯁꯥꯗ꯭ꯔꯗꯤ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯀꯥꯏꯗꯩ ꯆꯥꯗꯣꯏꯅꯣ? ꯏꯃꯥꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ." ꯊꯥꯖ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯍꯩꯈ꯭ꯔꯦ ꯍꯩꯈ꯭ꯔꯦ, ꯌꯥꯝ ꯍꯩꯈ꯭ꯔꯦ꯫ ꯁꯛ ꯐꯖꯕꯤ ꯑꯁꯤꯅ ꯂꯣꯏꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ, ꯏꯆꯥꯁꯨ ꯏꯋꯥꯁꯨ꯫ ꯑꯩꯅꯦ ꯌꯨꯝꯁꯤꯗꯒ ꯑꯝꯇ ꯂꯩꯖꯅꯤꯡꯗ꯭ꯔꯦ." ꯌꯨꯉꯥꯎꯕ ꯃꯄꯥ ꯄꯣꯏꯔꯩꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯂꯦꯞꯄꯤ꯫ "ꯍꯩ, ꯆꯐꯨ ꯁꯥꯔꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ? ꯍꯥ? ꯆꯠꯂꯣ, ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯆꯣ ꯆꯠꯂꯣ." ꯂꯩꯁꯅꯥ ꯃꯄꯥꯕꯨ ꯌꯦꯡꯅ ꯄꯤ ꯏꯔꯥ ꯆꯦꯟꯅ ꯀꯧꯔꯛꯏ ꯑꯃꯨꯛꯇꯪ꯫ "ꯕꯥꯕꯥ." "ꯍꯣꯏ, ꯑꯩꯅ ꯆꯪꯉꯣ ꯍꯥꯏꯗꯤ ꯆꯪꯉꯣꯗꯅ꯫ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯗꯕꯁꯨ ꯁꯥꯏ, ꯈꯪꯅꯤ ꯉꯁꯤꯗꯤ." ꯈꯥꯝꯕꯒ ꯅꯪꯍꯧꯕ ꯅꯠꯇꯦ꯫ ꯌꯥꯝ ꯋꯥꯅ ꯈꯨꯠꯆꯪꯒꯤ ꯂꯩꯇꯦꯡ ꯀꯌꯥ ꯂꯣꯏꯅꯅ ꯋꯥꯅ ꯁꯥꯖꯔꯤꯕ ꯆꯐꯨ ꯑꯗꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯀꯧꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯗꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯇꯨꯅ ꯀꯞꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯖꯕꯗꯤ ꯉꯝꯖꯗ ꯋꯥꯈꯜ ꯃꯅꯨꯡꯗ ꯈꯜꯂꯤ꯫ "ꯕꯥꯕꯥ, ꯅꯪꯁꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯕ꯭ꯔꯥ? ꯏꯃꯥꯅ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯕꯨꯁꯨ ꯍꯟꯅ ꯌꯦꯡꯕꯤꯈꯤꯗ꯭ꯔꯦ, ꯑꯩꯕꯨ ꯂꯨꯅꯁꯨ ꯇꯧꯕꯤꯗꯦ꯫ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯅꯆꯥ ꯅꯠꯇꯕ꯭ꯔꯥ?" ꯀꯞꯄꯤꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯍꯦ, ꯍꯥꯏꯕ ꯏꯟꯗꯕꯤ, ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ, ꯅꯄꯥ ꯑꯩꯅ ꯍꯥꯏꯔ ꯐꯥꯎꯕ ꯇꯥꯁꯤꯟꯅꯗꯅ ꯂꯩꯕ ꯁꯥꯏ, ꯍꯧꯒꯠꯂꯣ." ꯊꯥꯖ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯏꯔꯩꯕꯨ ꯆꯤꯡꯊꯣꯛꯂꯒ, "ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ, ꯆꯪꯉꯁꯤ ꯂꯥꯛꯑꯣ." "ꯍꯩ, ꯅꯄꯥ ꯑꯁꯤꯅ ꯁꯥꯎꯔꯤ ꯈꯪꯉꯗꯤ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕꯗꯤ ꯌꯥꯕꯅꯤ ꯏꯕꯦꯝꯃ꯫ ꯑꯃꯨꯛ ꯇꯥꯛꯅꯗꯅ ꯂꯩꯈꯤꯗ꯭ꯔꯣ? ꯑꯩꯁꯨ ꯉꯝꯗ꯭ꯔꯦ, ꯃꯤꯔꯦꯝꯁꯤꯡ ꯊꯥꯛꯇꯨꯅ ꯂꯩꯕ꯫ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯗꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯂꯥꯛꯑꯒ ꯂꯣꯏꯁꯜꯂꯣꯏꯌꯦ." "ꯏꯃꯥꯇꯣꯟ." "ꯀꯧꯔꯛꯀꯅꯨ, ꯑꯩ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ." ꯃꯦꯂꯩꯅ, "ꯏꯃꯥ, ꯆꯪꯒ꯭ꯔꯣ ꯆꯠꯂꯣ." ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯄꯣꯏꯔꯩꯕꯨ ꯄꯨꯗꯨꯅ ꯆꯪꯈꯤ꯫ ꯃꯦꯂꯩꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯏꯆꯦ, ꯇꯣꯛꯑꯁꯦ, ꯀꯞꯀꯅꯣꯕ. ꯏꯆꯦꯅ ꯀꯞꯄꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯏꯆꯦꯅ ꯀꯞꯄ ꯎꯔꯒ ꯑꯩꯁꯨ ꯄꯤ ꯇꯥꯔꯛꯀꯦ ꯇꯧꯋꯦꯕ. ꯏꯆꯦꯒꯤ ꯆꯐꯨꯗꯣ ꯑꯩꯒ ꯄꯨꯟꯅ ꯁꯥꯔꯁꯦ. ꯑꯗꯣ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯔꯁꯦ, ꯇꯣꯛꯑꯒ ꯐꯖꯅ ꯁꯥꯔꯁꯦ. ꯍꯧꯒꯠꯂꯣ ꯏꯆꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ "ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ." "ꯅꯥꯎ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯆꯥꯔꯔꯣꯏꯒꯦ, ꯅꯪ ꯆꯥꯊꯣꯛꯎꯔꯣ."
Ichena chadradi aisu charu. Laisna amuk nungairakdraduna. Farese, charu sila ojega. Harau harau punna changminakre somdana kamdauri. Konungdani, nupi amaga, naronda lanmi amaga kanna, kana ama ukini pakhatpagumna lona wari sanari. Kamdauri. Maharani ibem, mafam kaya chatuna thisaruri. Mafam kadaida chakrabano, mafam kadaida lotuna laikrabano haiba khangdre. Umang adomda chinsin krabazala. Adumakti thajade, umang aduda changkiba mi amata hingna tholakidri. Umang aduda natrabadi magi lofam laite. Nakhoi khara umang aduda changsinduna thi. Phagani Maharani, nupi aduna, yare yare chalo. Lanmi aduso, thawgalon ulamlaga thokre. Mafam aduda phamnanaba thariba aduda phamthaduna. Lakjaida, aigi khutagi hekna thoktuna chenkiba. Nangbudi thengnaba mafamda aina loisinle. Konung amadi ningthau phambalase. Aigi icha khaki ohenle. Mase aigi ariba phiribni. Ima, tungdagi kaurakpaduna tonu masadu ikhang khangna onthorai. Phidam changsilaktuna mamagi manakta phamtharai. Ima, akhoi yambungdu phanglabra. Tonu asemba minop ama noktuna. Imagi bungo, haujik nangi yabungdu kanna thiri wakhal wagan. Ima, thiri de hai. Aduga thabu mama haujinkre phangba ko busulaide. Tonu tapna noktuna. Phangjanida thoina khanjiluranu. Thausadaba manba mamagi matawaduda phidam saunglai wa majet amata nganglamda phukhogatuna thokre. Tonu machinda tapna sole. Othokna pangkhre da imagi ibungo nangse. Karigi aduk pangbat. Karigi ningthau phambala sida phamningdriba. Nakhutta taraba phambal. Nakhutta taraba konungbu karigi pamde. Pamde haiduna amu ithokliba karigi. Mingoda amuk sinagi khaliba. Miyam asigi ningthau oiduna nungaina leiba yaraba punsi. Poksu pokminadaba mahaki damakta nangna karigi aduk waban. Masu tapna hogatuna konungi lekol adomda leiriba. Lambi pareng aduda tabli makhong adu thangduna lakle. Lekol adu khaktada lei thade lambi pareng asida su makhal makhalgi pukning huna phasaba lei kaya ama thai. Lei singdu yengna lakpada lekol du yokiba khanghaude. Changpham adu phasaba uri kaya na yesinduna yamna phajana thammi. Tapna changlai mamito koi leiduna yengi. Lekol ase asuki matik chawi. Aduna theriba misaktu phangnanaba hotnabada kharadi wai. Mamituna sum yenglakpada lekolgi manungda hauriba leihau pambi adugi makhongda ningthina phamnanaba thariba aduda phamduna leirami. Nokfet tawduna changsilai nupa adugi nakal oira phamthai. Nupa adusu tonu bu yenglai. Tonu, kai haige? Luwangi paw amata leitabra. Aina chatuna thigadabasu isase yamna sonjile. Aduna ngamlaroi. Lanmi singna thiba chatkiba adu phangle hairabra. Sanakya, isagi ipaw amata phangba kawba leitedo. Mafam sinba thongna thiruri. Mafam amata da leihaude haiduna lanmi singi machindagi tazari. Paikhomba, masado anaba hinjalakpagum tawrei. Kuire mahakna chak charaktaba, mahake Maharani ahalgi punsina aroiba sor holamdaida hairami. Sanakya, Icha luwang. Wadu loisinba ngamdre kudombiduna chawna phatliba thongnawadumda thinki. Mittagi marik chawba pirang ama sintharai. Karigumba wafam amatanga haige hek tawba hudugi mayaina machindagi kongkol othorakle. Mamit aduna paikhomba mangonda amuktang yenglamduna tapna mamit usinki. Masigi matung luwang su thiba phangkide. Luwang mangkiba numit adudagi chagani thakani kaukre. Masasu nongmagi sonjinba helakle. Tonudi thamoida tumin nokle. Paikhomba yamna wana. Tonu, aibu ka phawda pushila. Ai yamna wari. Tonu, paikhomba bu chingkhali. Mangonda sauduna kaada pushilakle ningthiraba phamung aduda hiphali aduga hangdaya dagumna hanglai. Kari purauge khara sadadi nasado sokchilani. Tonu, ai kari su chaningdre. Tonu so muktang yenglamdaga thokre aduga mahaki aronba ka amada changlai. Thongdo tapna lonsilamduna mamaidu onthorai. Phamlami ka adugi mayai oirap chakuri ama thaduna nokmi tawduna mabu yenglami. Tonu nokfet tawna changsilaktuna nakanda phamtharai. Nupadu su nokfet tawna tonu da onsilaktuna. Tonu, kamdauri, sirabo.
ꯀꯗꯥꯏꯗꯕꯨ ꯂꯣꯠꯂꯤꯕꯅꯣ ꯈꯪꯗꯦ, ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ, ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯅꯤꯡꯊꯧꯅ ꯀꯝꯗꯧꯔꯕ? ꯄꯪꯀꯨꯏ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯃꯆꯥ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯎꯊꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯍꯥꯠꯇꯣꯛꯈ꯭ꯔꯣꯗꯅ, ꯍꯥꯟꯅ ꯅꯪꯅ ꯃꯥꯒꯤꯅꯨ ꯇꯣꯅꯨ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯆꯤꯟ ꯃꯦꯟꯗꯨꯅ, ꯁ꯭ꯁ, ꯇꯨꯃꯤꯟ ꯂꯩꯌꯣ, ꯃꯤ ꯇꯥꯅꯤ, ꯑꯗꯨꯒꯤ ꯋꯥꯗꯣ ꯈꯪꯅꯔꯛꯄꯗ ꯏꯕꯥꯅꯤ ꯂꯣꯏꯔꯦ꯫ ꯇꯣꯅꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯒꯦ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯎꯃꯪ ꯑꯗꯨꯗ ꯆꯪꯅꯅꯕ ꯂꯥꯛꯂꯤ꯫ ꯎꯃꯪ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ, ꯎꯁꯤꯡꯁꯨ ꯀꯨꯡꯅ ꯀꯨꯡꯅ ꯍꯧꯕꯅꯤ, ꯌꯥꯝꯅꯁꯨ ꯁꯨꯛꯏ, ꯌꯥꯝꯅꯁꯨ ꯃꯝꯃꯤ ꯎꯃꯪ ꯑꯁꯤ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯄꯥꯟꯗꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ, ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗꯅ ꯊꯥꯁꯤꯒꯤ ꯑꯍꯤꯡꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯗꯦ, ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯪꯂꯛꯏ, ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯈꯔ ꯍꯦꯟꯅ ꯁꯨꯛꯄ ꯃꯐꯝ ꯑꯃ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯩ ꯆꯨꯈꯠꯅꯔꯛꯄꯒ, ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯒ ꯌꯥꯝꯅ ꯍꯧꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯎꯔꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯆꯞ ꯆꯞ ꯂꯦꯞꯅꯩ, ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯅꯛꯁꯤꯟꯅ ꯇꯥꯔꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯦꯟꯅꯕ ꯍꯧꯔꯛꯏ꯫ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯅꯩ꯫ ꯑꯁꯨꯝ ꯆꯦꯟꯊꯣꯔꯛꯄꯅ ꯎꯃꯪ ꯃꯄꯥꯟ ꯂꯥꯟꯊꯣꯔꯛꯂꯤ, ꯂꯦꯞ ꯂꯦꯞꯇꯨꯅ ꯎꯃꯪ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯁꯤꯗ ꯎꯃꯪ ꯑꯗꯣꯝꯗꯒꯤ ꯑꯃꯨꯛꯁꯨ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯥꯏ ꯀꯥꯏꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯋꯥꯡꯂꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯍꯧꯏ꯫ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯆꯤꯟ ꯃꯌꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯀꯥꯝꯕꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯛꯂꯛꯏ꯫ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯄꯥꯜꯂꯤꯕ ꯍꯩꯗꯨ ꯍꯦꯛ ꯍꯦꯛꯇꯨꯅ ꯆꯥꯏ, ꯑꯗꯨꯒ ꯎꯗꯨꯗ ꯉꯥꯊꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯌꯦꯡꯂꯤ꯫ ꯂꯩꯔꯤꯕ꯭ꯔꯥ? ꯑꯁꯦꯡꯕ ꯍꯤꯡꯆꯥꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯥꯖꯀꯨꯃꯥꯔ? ꯍꯤꯡꯆꯥꯕꯔꯥ ꯔꯥꯖꯀꯨꯃꯥꯔꯔꯥ? ꯁꯣꯝꯗꯅ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯜꯂꯤꯛ ꯐꯦꯡꯂꯝꯂꯒ ꯁꯪꯒꯣꯏꯔꯣꯝꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯥꯛꯂꯤ꯫ ꯇꯞꯅ ꯐꯝꯊꯗꯨꯅ ꯆꯐꯨ ꯁꯥꯕꯒꯤ ꯃꯑꯣꯡ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯦꯂꯩꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯀꯥꯏꯈ꯭ꯔꯕ ꯆꯐꯨꯗꯨ ꯅꯧꯅ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯅ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯇꯦꯡ ꯀꯌꯥꯁꯨ ꯍꯛꯂꯛꯏ꯫ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯆꯐꯨ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯅꯥꯎ, ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ, ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯔꯁꯤꯀꯣ? ꯍꯣꯏ ꯆꯦ꯫ ꯆꯐꯨ ꯁꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯁꯪꯒꯣꯏ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯈꯨꯠ ꯃꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯑꯍꯜ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯅꯤꯗꯨ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ꯫ ꯑꯕꯣꯛ, ꯑꯕꯣꯛ, ꯑꯩꯈꯣꯏ ꯂꯥꯛꯑꯦ꯫ ꯑꯍꯜꯗꯨꯁꯨ ꯆꯩꯁꯨꯗꯨ ꯁꯨꯅ ꯁꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯕ꯭ꯔꯥ? ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ꯫ ꯑꯅꯤꯗꯨꯁꯨ ꯀꯥꯈꯠꯇꯨꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯃꯦꯂꯩꯅ, ꯑꯕꯣꯛ, ꯉꯁꯤꯗꯤ ꯎꯃꯪ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯣ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯎꯃꯪꯁꯤꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯕ꯭ꯔꯅꯦ? ꯑꯧ, ꯇꯥꯅꯤꯡꯉꯦ ꯑꯕꯣꯛ꯫ ꯂꯤꯔꯒꯦ ꯇꯥꯔꯣ꯫ ꯆꯍꯤ ꯀꯌꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯅꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯗꯣ ꯃꯀꯣꯛ ꯊꯠꯇꯨꯅ ꯏ ꯊꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯍꯥꯠꯈ꯭ꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯣ ꯂꯥꯞꯅ ꯄꯥꯏꯊꯣꯛꯍꯟꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯇꯥꯔꯨꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯇꯩ ꯃꯐꯝꯗ ꯅꯠꯇꯦ, ꯎꯃꯪ ꯑꯁꯤꯃꯛꯇꯗꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩꯅ ꯍꯤꯡꯆꯥꯕ ꯑꯗꯣ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯍꯥꯏꯅꯩ꯫ ꯑꯕꯣꯛ, ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯥ? ꯍꯥꯏꯕ ꯉꯝꯗꯦ ꯃꯦꯂꯩ꯫ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯪ ꯑꯍꯤꯡꯕ ꯑꯃꯅ ꯀꯤꯗꯨꯅ ꯊꯝꯕꯅꯤ꯫ ꯂꯪ ꯑꯍꯤꯡꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯗꯠꯇꯨꯅ ꯎꯃꯪ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯗꯣ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯣꯔꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯍꯟꯖꯤꯜꯍꯜꯂꯛꯅꯕ ꯃꯇꯝ ꯈꯔ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯠꯇꯨꯅ ꯂꯩꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯎꯃꯪꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯅꯤ꯫ ꯂꯩꯔꯝ ꯂꯩꯔꯝꯕ ꯃꯤ ꯐꯥꯗꯨꯅ ꯆꯥꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯎꯃꯪ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯆꯪꯅꯗꯦ꯫ ꯂꯩꯁꯅꯥ ꯃꯀꯣꯛ ꯊꯞꯅ ꯅꯣꯝꯃꯤ꯫ ꯂꯩꯁꯅꯥ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ꯫ ꯃꯦꯂꯩꯅ, ꯑꯗꯨꯗꯤ ꯑꯕꯣꯛ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯅꯤꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ, ꯑꯕꯣꯛ, ꯆꯠꯂꯦ꯫ ꯀꯣꯅꯨꯡꯗꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯇꯝꯂꯔꯤꯕ ꯄꯥꯎꯗꯨ ꯃꯁꯥꯗ ꯏꯊꯥ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯇꯣꯅꯨ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯥꯟꯃꯤꯁꯥ? ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯁꯦꯡꯗꯤ ꯁꯦꯡꯂꯕ꯭ꯔꯥ? ꯑꯆꯨꯝꯕꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ
ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯛꯏ꯫ ꯐꯔꯦ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯍꯨꯞꯆꯤꯟꯗꯨꯅ ꯍꯤꯡꯆꯥꯕꯗꯣ ꯍꯥꯠꯂꯁꯤ, ꯑꯗꯨꯒ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯐꯪꯅꯅꯕ ꯊꯤꯔꯁꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ꯫ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯅꯨꯁꯨ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯂꯛꯄꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯤꯁꯨꯝꯗꯨ ꯁꯨꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯐꯤꯗꯝꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯆꯥꯛꯀ ꯆꯝꯐꯨꯠ ꯈꯔꯒ ꯏꯟꯕꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯄꯨꯛꯅꯤꯡꯗ ꯃꯆꯥꯕꯨ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯀꯥ ꯑꯗꯨꯗ ꯆꯪꯂꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯆꯥꯕꯨ ꯇꯞꯅ ꯀꯧꯔꯛꯏ꯫ ꯏꯄꯥꯒꯤ ꯐꯤꯗꯝ꯫ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ? ꯏꯄꯥꯗꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯐꯝꯗꯨꯅ ꯃꯌꯥꯝꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯂꯔꯣꯏ꯫ ꯅꯌꯥꯝꯕ ꯑꯗꯨꯁꯨ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯔꯥꯡ ꯑꯃ ꯁꯤꯟꯊꯔꯛꯏ ꯐꯤꯗꯝ꯫ ꯐꯤ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ, ꯋꯥꯈꯜ ꯋꯥꯒꯅꯨ꯫ ꯊꯥꯕꯨꯝ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯦ, ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅꯅꯤ ꯐꯤꯗꯝ꯫ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯃꯌꯥꯝꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯥꯛꯂꯦ꯫ ꯄꯥꯕꯨꯡ, ꯑꯩꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯖꯔꯣꯏ꯫ ꯊꯥꯖꯕ ꯊꯝꯃꯨ, ꯌꯥꯝꯕꯨꯡꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯕꯨꯡꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯁꯤ꯫ ꯄꯥꯏꯈꯣꯝꯕ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯕꯨꯡ, ꯆꯥꯛꯁꯤ ꯈꯔ ꯆꯥꯈꯤꯁꯤ, ꯄꯥꯡꯒꯜ ꯀꯟꯅꯅꯕ, ꯌꯥꯝꯕꯨꯡ ꯊꯤꯕꯗ ꯋꯥꯗꯅꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯆꯥꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯦꯂꯩ ꯂꯩꯁꯅꯥ ꯑꯅꯤꯗꯨ ꯄꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯑꯣꯏ ꯊꯪꯕꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯃ꯫ ꯃꯨꯁꯨꯛ ꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯏ꯫ ꯏꯆꯝ ꯆꯝꯅ ꯌꯥꯝꯅ ꯐꯖꯩ ꯅꯨꯄꯤꯁꯤ꯫ ꯃꯦꯂꯩꯅ, ꯏꯆꯦ, ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ꯫ ꯂꯩꯁꯅꯥ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟ ꯆꯠꯂꯤ꯫ ꯃꯦꯂꯩꯅ, ꯏꯆꯦ, ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯇꯟꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯅꯥꯕꯒ ꯐꯥꯎꯕ꯭ꯔꯕ? ꯂꯩꯁꯅꯥ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯖꯣꯏ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨꯁꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯤ, ꯏꯁꯤꯡꯁꯦ ꯈꯔ ꯊꯨꯅ ꯁꯣꯛꯍꯧꯔꯁꯤ꯫ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯉꯥꯡꯉꯨꯕ꯫ ꯍꯥꯏꯅ ꯍꯥꯏꯅ ꯂꯝꯄꯥꯛꯇꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯈꯠꯂꯛꯂꯦ꯫ ꯂꯝꯄꯥꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ꯫ ꯄꯨꯡꯁꯪ ꯁꯪꯕ ꯑꯃꯣꯟꯕ ꯅꯥꯄꯤ ꯀꯌꯥꯁꯨ ꯍꯧꯏ꯫ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯉꯥꯡ ꯀꯌꯥꯁꯨ ꯆꯦꯟ ꯆꯣꯡꯅ ꯁꯥꯟꯅꯖꯩ꯫ ꯃꯤ ꯈꯔꯁꯨ ꯐꯝꯗꯨꯅ ꯂꯩ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯅ ꯌꯦꯡꯅ ꯍꯜꯂꯛꯂꯦ ꯑꯅꯤꯗꯨ꯫ ꯊꯣꯡꯒꯥꯜ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯄꯨꯟꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯃꯥ ꯊꯥꯖꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯂꯝꯗ꯭ꯔꯤ꯫ ꯃꯄꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯆꯦ, ꯆꯥꯛ ꯊꯣꯡꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ꯫ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯏ꯫ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯃꯦꯂꯩ꯫ ꯏꯆꯦ, ꯅꯪ ꯄꯥꯎ ꯑꯃ ꯇꯥꯖꯔꯕꯣ? ꯀꯩ ꯄꯥꯎꯅꯣ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯈꯪꯕ꯭ꯔꯥ? ꯂꯩꯁꯅꯥ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯍꯥꯏ꯫ ꯑꯁ, ꯔꯥꯖꯀꯨꯃꯥꯔ ꯑꯍꯜꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯩꯌꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪ? ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯌꯥꯔꯦꯁꯦ, ꯏꯟꯖꯥꯡ ꯊꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯦꯂꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯅ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯁꯤꯛꯂꯝꯂꯒ ꯆꯠꯈꯤꯕꯗꯨ ꯎꯔꯦ꯫ ꯊꯥꯖ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯥꯡꯒꯣꯜꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯏꯈꯪ ꯈꯪ, ꯑꯗꯨꯒ ꯊꯧꯁꯥꯗ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯦꯂꯩꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯂꯩꯁꯅꯥꯅ, ꯀꯅꯥ ꯂꯥꯛꯀꯦ? ꯃꯦꯂꯩ ꯋꯥ ꯂꯣꯠꯇꯨꯅ, ꯀꯅꯥꯝ ꯂꯥꯛꯇꯦ꯫ ꯏꯃꯥꯇꯣꯟꯗꯤ? ꯍꯜꯂꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯈꯥ ꯍꯪꯂꯨꯗ꯭ꯔꯦ꯫ ꯏꯟꯁꯥꯡꯗꯨ ꯊꯣꯡꯅꯅꯕ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ꯫ ꯂꯩꯁꯅꯥ! ꯂꯩꯁꯅꯥ! ꯂꯩꯁꯅꯥ ꯃꯦꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯐꯨ ꯂꯧꯕ ꯂꯥꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯔꯛꯏ꯫ ꯃꯦꯂꯩꯁꯨ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯂꯩꯁꯅꯥ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯁꯪꯒꯣꯏꯗ ꯆꯪꯂꯛꯏ꯫ ꯉꯁꯥꯏ ꯁꯥꯈꯤꯕ ꯆꯐꯨꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤ꯫ ꯅꯨꯄꯥꯗꯨꯅ, ꯌꯥꯝꯅ ꯐꯖꯅ ꯁꯥꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯈꯨꯔꯥ, ꯌꯥꯝ ꯌꯥꯝꯃꯜꯂꯦ ꯁꯤꯗꯤ꯫ ꯌꯥꯝꯗꯦ, ꯋꯥꯠꯂꯕꯅꯤ꯫ ꯈꯨꯠꯁꯨ ꯌꯥꯝꯅ ꯆꯪꯉꯝꯒꯅꯤ ꯆꯐꯨꯁꯤ ꯁꯥꯕꯗ꯫ ꯂꯩꯁꯅꯥ ꯁꯦꯜꯗꯨ ꯇꯞꯅ ꯂꯧꯏ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯃꯦꯂꯩ ꯅꯣꯛꯇꯨꯅ, ꯏꯆꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯄꯗ ꯊꯣꯡꯖꯤꯟꯗ ꯃꯃꯥꯇꯣꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯜꯗꯨ ꯇꯥꯞ ꯃꯨꯜꯂꯤ꯫ ꯃꯁꯤꯡ ꯊꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯃꯦꯂꯩꯅ ꯃꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯄꯥꯏꯗꯨꯅ, ꯏꯃꯥ, ꯉꯥꯏꯈꯣ꯫ ꯊꯥꯖ ꯃꯃꯥꯏ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯦꯂꯩ ꯁꯦꯜꯗꯨ ꯑꯃꯨꯛ ꯇꯥꯞ ꯃꯨꯟꯗꯨꯅ ꯃꯃꯥꯗ ꯏꯟꯊꯣꯛꯂꯝꯂꯒ ꯃꯆꯦꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ, ꯏꯆꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫
ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈꯤ ꯃꯃꯤꯠꯇꯨꯅ ꯐꯩꯖꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯆꯥꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ ꯂꯩꯁꯅꯥꯗ ꯁꯥꯎꯅ ꯌꯦꯡꯍꯧꯏ ꯈꯪꯅꯤꯗꯅ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣꯕ ꯅꯪ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯅꯨ ꯅꯤꯡꯊꯧꯅ ꯆꯥꯅꯅꯕ ꯑꯦꯟꯁꯥꯡ ꯑꯗꯨꯗ ꯃꯁꯥ ꯁꯣꯟꯊꯅꯕ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯆꯪꯂꯛꯏ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯥꯏꯈꯣꯝꯕꯕꯨ ꯍꯧꯗꯣꯛꯏ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯇꯣꯅꯨ ꯀꯩꯗꯧꯔꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯇꯣꯅꯨ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯣꯟꯅ ꯆꯥꯒꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯥꯊꯣꯛꯑꯁꯤꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯣ ꯏꯜꯂꯛꯏ ꯄꯥꯏꯈꯣꯝꯕ ꯃꯌꯥ ꯇꯞꯅ ꯀꯥꯊꯣꯛꯇꯨꯅ ꯆꯥꯛꯇꯣ ꯆꯥꯏ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯇꯣꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯝꯗꯧꯔꯦ ꯃꯁꯥꯗꯣ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯃꯔꯣꯏ ꯑꯗꯨꯅꯤꯗꯅ ꯇꯣꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕ ꯁꯤꯜꯂꯛꯎ ꯇꯣꯅꯨ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯣ ꯍꯟꯖꯤꯟꯗꯨꯅ ꯅꯤꯡꯊꯧꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯣꯏꯒꯗꯕꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯑꯗꯨꯒ ꯅꯪꯅ ꯃꯟꯇ꯭ꯔꯤ ꯐꯝꯊꯣꯜ ꯍꯥꯞꯀꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯤꯡꯊꯧꯗꯤ ꯑꯩꯅ ꯑꯣꯏꯒꯗꯕꯅꯤ ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯇꯣꯅꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯅ ꯇꯧꯔꯤ ꯃꯤ ꯍꯥꯠꯂꯤꯕ ꯄꯨꯝꯕꯁꯦ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯗ꯭ꯔꯦꯟ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯇꯣꯅꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯏ ꯃꯍꯥꯛꯅ ꯊꯕꯛ ꯄꯨꯝꯕ ꯇꯣꯅꯨꯗ ꯏꯟꯁꯤꯟꯗꯨꯅ ꯇꯧꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯣꯅꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯑꯣꯏꯅ ꯈꯟꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯅꯤꯡꯊꯤꯅ ꯐꯝꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯈꯤ ꯇꯣꯅꯨ ꯄꯥꯏꯈꯣꯝꯕꯒꯤ ꯐꯤꯕꯝ ꯌꯦꯡꯅꯤꯡꯂꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯄꯗꯗꯤ ꯏꯉꯛ ꯉꯛꯂꯤ ꯄꯥꯏꯈꯣꯝꯕꯗꯤ ꯃꯁꯥ ꯏꯀꯟ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯔꯦꯡ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯅꯨ ꯉꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅ ꯍꯥꯞꯈ꯭ꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯑꯣꯟꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯣꯟꯅꯗꯦ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯉꯤ ꯐꯤꯗꯝꯅ ꯂꯥꯎꯔꯛꯄꯅꯤ ꯃꯁꯥꯗꯣ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯤꯉꯩꯗ ꯃꯆꯥ ꯐꯝꯃꯤ ꯍꯥꯏꯕ ꯎꯔꯨꯗꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯥꯁꯤꯜꯂꯨꯗꯕꯅꯤ ꯐꯤꯗꯝꯁꯨ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯂꯧꯊꯔꯤꯉꯩ ꯃꯃꯥꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯃꯪꯗꯨꯅ ꯂꯩꯈꯤ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯗꯨꯅ ꯍꯪꯈꯤꯕꯅꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯅꯠꯇ꯭ꯔꯣ ꯑꯣꯟꯅꯗ꯭ꯔꯕꯣ ꯑꯣꯟꯅꯗꯦ ꯄꯥꯕꯨꯡ ꯑꯣꯟꯅꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛꯇꯅꯤ ꯇꯥꯈꯤꯕ ꯇꯣꯅꯨꯒꯤ ꯃꯅꯥꯗ ꯒ꯭ꯌꯥꯟ ꯐꯠ ꯂꯥꯛꯏ ꯃꯆꯥꯅ ꯂꯥꯏꯔꯤꯛ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥꯁꯨ ꯊꯩꯖꯤꯟꯗꯨꯅ ꯂꯩ ꯐꯤꯗꯝ ꯃꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯛꯇꯣꯛꯇꯨꯅ ꯄꯥꯔꯒ ꯆꯠꯈꯤ ꯄꯥꯏꯈꯣꯝꯕꯅ ꯀꯩꯗꯧꯔꯦ ꯇꯣꯅꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯛꯆꯥꯡ ꯈꯔ ꯀꯟꯕꯤꯔꯕ꯭ꯔꯣ ꯀꯩꯅꯣ ꯅꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯎꯏꯗ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯈꯣꯝꯕ ꯃꯉꯥꯏꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤ ꯄꯥꯏꯈꯣꯝꯕ ꯃꯆꯤꯟꯗꯨ ꯆꯤꯡꯂꯞ ꯃꯔꯧ ꯂꯩꯅ ꯅꯣꯛꯍꯧꯏ ꯎꯃꯪꯗꯅꯤ ꯎꯖꯥꯎꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯤꯆꯩ ꯑꯗꯨ ꯃꯆꯤꯟ ꯇꯨꯝꯅ ꯏꯠꯂꯤ ꯂꯣꯏꯈ꯭ꯔꯦ ꯂꯤꯆꯩ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯏ ꯇꯥꯒꯨꯝꯅ ꯄꯥꯏꯔꯗꯨꯅ ꯁꯥ ꯊꯤꯕ ꯊꯣꯛꯂꯛꯏ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤ ꯎꯃꯪ ꯆꯥꯎꯕꯅ ꯁꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤ ꯎꯔꯦ ꯌꯥꯝꯅ ꯐꯖꯕ ꯁꯖꯤ ꯑꯃ ꯅꯨꯄꯥꯗꯨ ꯃꯈꯣꯡꯗꯨ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯁꯖꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯏ ꯑꯗꯨꯕꯨ ꯆꯩꯅ ꯁꯥꯕ ꯇꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯁꯖꯤ ꯑꯗꯨ ꯇꯝꯅ ꯂꯪꯈꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯍꯥꯛꯅ ꯂꯪꯕ ꯇꯥꯗꯤ ꯄꯥꯟꯗꯅ ꯇꯣꯛꯇꯦ ꯌꯨꯡꯈ꯭ꯔꯦ ꯁꯖꯤ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯖꯤꯗꯨ ꯍꯥꯠꯂꯤ ꯑꯗꯨꯒ ꯑꯀꯪꯕ ꯎꯅꯥ ꯈꯔ ꯈꯣꯝꯖꯤꯟꯗꯨꯅ ꯃꯩ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁꯖꯤ ꯑꯗꯨ ꯌꯥꯏꯈ꯭ꯔꯦ ꯌꯥꯏꯕ ꯂꯣꯏꯔꯒ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯏ ꯃꯕꯨꯛ ꯊꯜꯂꯕꯗ ꯎꯖꯥꯎ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯈꯔ ꯈꯔ ꯅꯥꯟꯊꯣꯛꯄ ꯍꯧꯔꯛꯂꯤ ꯇꯔꯥꯎ ꯇꯔꯥꯎꯕ ꯉꯪꯁꯪ ꯉꯥꯡꯕ ꯃꯃꯤꯠ ꯑꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯝꯅ ꯌꯦꯡꯈꯤ ꯁꯣꯝꯗ ꯃꯦꯂꯩꯅ ꯏꯆꯦ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯗꯧꯔꯦ ꯆꯥꯛꯇꯣ ꯊꯣꯡꯇꯣꯛꯑꯝꯃꯣ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯆꯥꯛꯄꯨꯗꯤ ꯊꯣꯡꯉꯝꯒꯦ ꯑꯗꯣ ꯈꯔ ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯄꯥꯕꯁꯨ ꯂꯩꯇꯦ ꯑꯩ ꯏꯊꯟꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯗꯣ ꯇꯜꯂꯦꯕ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ ꯊꯥꯖꯁꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯦꯂꯩꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯀꯗꯥꯏꯗꯅꯣ ꯊꯕꯛ ꯍꯥꯏꯕꯕꯣ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯊꯕꯛꯇꯨ ꯆꯠꯄ ꯌꯥꯗꯕ꯭ꯔꯕ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯁꯠ ꯁꯠ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯤ ꯄꯨꯟꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯊꯥꯖ ꯃꯃꯥꯏꯗꯨ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯏ ꯅꯨꯄꯥ ꯈꯔ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯕꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯆꯠꯂꯤ ꯂꯩꯁꯅꯥ ꯆꯥꯛꯇꯨ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ
Mapa halaklabra haiduna thonggi manakta changsilaktuna lepi. Thongdu ta paiduna hangi. Matam aduda nupa khara mangolda leptuna leirami. Laisnana. Kana. Nupa aduna laisnagi makhuto ta paisilai aduga mari imungda changlai. Aduga thongdu thingjinki. Kaino noi doise. Thado khutse. Yam thuna thado. Natradi. Natradi kadauba. Ha. Tumi leyo lawgon. Nahaki namato na nangbu aikhoide yon thoraklabani. Aina lekai tananaba laudringaida pairiba khutse thado. Yam thongna phaiko. Asi hairaga laisnagi makhuto thadoklaga mamaidana lai. Nalakliba makhut adu kanthoklaga khopakna sapu kanna thajili. Laisnana. Nupini haiduna usitaba torokana. Nupi ainasu nakhoibu sokhanba ngami haibase kaugon. Nupa adu sauna laisnagi masam adu kanna paisilai. Laisna khonjel khara kanna. Thado! Thado! Nang ngasidi kadaida chengadawri ha. Thong adu da laisna bu namsinduna tham. Laisna nupa adu bu inthoktuna thong adu khangang hangduna chenthokke tawbada. Makhong adu ta paiduna yalai. Laimaido upsinduna tushili adubu hanba leite laisna ibema. Phariba makhong adu piring kauduna nanthokle aduga yamna kanna thonglamda chenki. Nupa sing adusu mari tanaki. Thajana. Bema halasi ngasidi numit tare. Kaino ima thabak ama chase haidana laaga amu halase haisibo. Kari thabak no chalingai sit chalase. Mathang lakpagane ai ngamaroi. Mido mayumda leiramdo mandreba. Kaino ima numidang taraga mayumda leitaba kocha chaliba midubu karamba mino. Thaja khumpham khangde. Yare ima ko na ithanda chalagi halasi ngasigidi. Nangna hek torpa thabak se mane mathong macharoi dabani. Yare chalase. Iche mathanda lehobani. Iche puse haibasu yade. Chak thongini na tahobani. Mathomda ingaw ngawramani. Hoi chalasi lao. Asi haina duna mayumda halakle adubu thongdu launa hangduna leirambadu ubada melei ibema machebu kaurei. Iche hoi iche kaida lege. Kana amana hanglibadu pakhum pirakte thajadi momon noi thabapumba pangthoklamlagani khanduna melei hatu imungda chensilai chakhumda amu yengi leite imung sinba thongna yenglabani leiba udrabada mapanda chenthokduna ima akhoi che leiti Mathong jaba nupi nati ni numidang sida bukadai jatibanu khangjaba jatnati lao kanadabada magi matha sarun changasi lao sigera changira mana thokpa asi hairaga thajadi imungda changkhre mapa yungawba adusu hairang ai nachedi melei khodau sagona mapa da yengi poireina nachedi haibani ne baba nangbu wakhal taro kaidobage yu thakpase le poba hairibadu tade poirei imungda isai ngangang changki Melei leiba yarakjaduna thongalda thoklaktuna yengi ude asai phau yenglurage khanna lambi matek ama hiklakpa hobaga yungawba nupa khara changsilaktuna makhuta ta pairei meleina kaino nei doise ha khopak jagero sakta singsiga asi haraga khopakna thajini adubu nupa adugi mama yaudringaida makhut adu ta phaduna chingi melei koilau thado sanga man basa thado makhutu farang kan thoklaga chelai yungawba adusu tanarai Mangda lepliba nupa adugi matungda leptuna. Aibu mukta kanbiyo. Sanga man basing asina aibu phagadawre. Chenselakpa nupa singdo khopakna thaduna phudharai. Kanaroi khanduna yungawba nupa sing adu chenki. Nupa adu tapna mamai onsilai. Melei maning khanghan handuna. Ai soikre majaibongo. Aibu ngakpiyo. Phidam noktuna. Athengbada kucha chatkana. Nasak ipa phajak hai mina phajagi jani. Yum chango ko. Kadaidanu thinbiramage. Thindrabasu yarani sida leiri. Adudi chango. Ado majaibongobu kadai chatpirubano. Airo. Hakjilangu thorakpanida. Konungda hakjilangnanaba phajaba leikol phajaba mafam aduk yamna leiri dudi. Konungda leiningdre aduna thoklapani. Oh, adudi ayamuk changage. Chango. Melaisu nokselamduna changkre. Pidam songa hak yenglamlaga konung tamna manai sing aduga chatkre. Somdana kamdauri surung manungda phajanduna thamliba hingchaba adu nanthorakli. Mafam amada tapli chatki. Laisna nupa sing aduna tanarakpada mathong maram khangdana umang amada chensilai. Una kungna hauga ujao amagi marumda laisinduna loi. Nupa sing adu sumaikai amamamda chatuna thinabani.
ꯂꯩꯁꯅꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯏ꯫ ꯎ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯔꯝꯗꯥꯏꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯅꯨꯄꯥꯗꯣ ꯀꯔꯤꯅꯣ ꯈꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯕ, ꯃꯃꯤꯠ ꯑꯅꯤꯃꯛ ꯉꯛꯁꯪ ꯉꯥꯡꯕ, ꯃꯆꯤ ꯄꯥꯟꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯅꯨꯄꯥꯗꯨꯕꯨ ꯆꯥꯎꯔꯕ ꯃꯈꯨꯠ ꯑꯗꯨꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯃꯦꯠꯈꯥꯏ꯫ ꯏꯈꯦꯡ ꯀꯌꯥ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯆꯣꯡꯊꯣꯔꯛꯂꯤꯕ ꯏꯈꯦꯡꯁꯤꯡ ꯑꯗꯨꯅ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯀꯣꯛꯊꯛꯇ ꯇꯥꯔꯛꯂꯤ꯫ ꯃꯆꯤꯜ ꯑꯗꯨ ꯀꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯏ꯫ ꯃꯦꯠꯈꯥꯏꯕꯗ ꯄꯨꯡꯇꯣꯏ ꯇꯣꯏꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯪꯁꯤꯟꯗꯨꯅ ꯁꯥꯏꯒꯥꯏꯔꯛꯏ꯫ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯃꯈꯣꯜ ꯀꯌꯥ ꯊꯣꯛꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯌꯥꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯠꯂꯕ ꯃꯈꯣꯡ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯂꯪꯊꯣꯔꯛꯂꯤ꯫ ꯂꯪꯊꯣꯔꯛꯂꯤꯕ ꯑꯗꯨ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯇꯥꯔꯛꯂꯤ꯫ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯇꯠꯂꯕ ꯃꯈꯣꯡ ꯑꯗꯨꯅ ꯃꯃꯥꯡꯗ ꯇꯥꯔꯛꯂꯕꯗ ꯂꯩꯁꯅꯥ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯤꯡꯆꯥꯕꯗꯨꯁꯨ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯂꯩꯕꯥꯛꯀꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄꯅꯤ꯫ ꯂꯩꯁꯅꯥ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯗꯒꯤ ꯈꯔꯗꯤ ꯂꯥꯞꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯂꯩꯁꯅꯥꯕꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ꯫ ꯂꯩꯁꯅꯥ ꯁꯨꯝ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯍꯦꯟꯅ ꯁꯨꯛꯆꯤꯟꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯤ꯫ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯅꯨꯄꯥꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯈꯪꯍꯧꯗꯅ ꯂꯩꯁꯅꯥꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯃꯥꯡꯈ꯭ꯔꯕꯗ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯩꯁꯅꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯦꯛ ꯆꯪꯒꯦ ꯍꯣꯠꯅꯔꯛꯄꯒ ꯇꯨꯡꯗꯒꯤ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯀꯣꯛꯇꯨ ꯐꯠ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯅꯨꯄꯥ ꯑꯃ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯛꯄꯗ ꯍꯤꯡꯆꯥꯕꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯈꯤ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ "ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯆꯪꯁꯤꯜꯂꯛꯀꯅꯨ!" ꯆꯞ ꯃꯥꯟꯅꯩ, ꯈꯦꯟꯅꯕ ꯑꯝꯇ ꯂꯩꯇꯦ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯁꯛꯐꯝꯒ꯫ ꯅꯨꯄꯤꯗꯨꯅ ꯀꯤꯈꯤꯕꯗ ꯍꯤꯡꯆꯥꯕꯒ ꯃꯥꯟꯅꯕ ꯃꯀꯣꯛ ꯎꯞꯂꯝꯕ ꯑꯗꯨ ꯂꯧꯊꯣꯔꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗꯗꯤ ꯎꯔꯦ ꯇꯦꯟꯇꯛꯅ ꯂꯥꯏꯕꯛꯇ ꯇꯥꯔꯤꯕ ꯁꯥꯏ ꯇꯨꯝꯇꯛꯄ ꯅꯥꯇꯣꯟ, ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯤꯠꯅ ꯑꯅꯤ꯫ ꯁꯛꯐꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯎꯔꯨꯕꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯛꯐꯝ ꯑꯁꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯗꯤ꯫ ꯌꯥꯝꯅ ꯇꯞꯅ, ꯌꯥꯝꯅ ꯏꯪꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯁꯤ꯫ "ꯃꯐꯝ ꯑꯁꯤꯗ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯍꯥꯛ ꯁꯤꯅꯤꯡꯂꯕ꯭ꯔꯥ?" "ꯑꯩꯅ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ? ꯅꯪꯕꯨ ꯍꯤꯡꯆꯥꯕꯔꯥ? ꯅꯠꯇ꯭ꯔꯒ ꯃꯥꯡꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯔꯥ?" "ꯃꯗꯨ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯕꯗꯤ ꯊꯣꯛꯄ ꯑꯃꯨꯛ ꯍꯟꯅ ꯌꯥꯔꯔꯣꯏ꯫ ꯅꯪꯅ ꯅꯪꯒꯤ ꯊꯣꯛꯄ, ꯑꯩꯅ ꯑꯩꯒꯤ ꯊꯣꯛꯄ." ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯂꯩꯁꯅꯥ ꯄꯨꯛ ꯍꯧꯒꯠꯇꯨꯅ꯫ "ꯉꯥꯏꯈꯣ, ꯑꯩ ꯏꯊꯟꯇ ꯀꯃꯥꯏ ꯂꯩꯍꯧꯗꯣꯏꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯅꯪꯅ ꯆꯠꯇꯣꯏꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ." "ꯑꯉꯥꯡꯒꯤ ꯊꯕꯛ ꯅꯠꯇꯦ." "ꯏꯁ, ꯑꯩꯁꯤꯕꯨ ꯑꯉꯥꯡꯒꯤ ꯃꯑꯣꯡꯗ ꯍꯟꯕꯗꯤ ꯑꯩꯅ ꯍꯜꯂꯝꯒꯅꯤ." ꯅꯨꯄꯥꯗꯨꯁꯨ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯠꯈꯤ꯫ ꯂꯩꯁꯅꯥ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ "ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯅꯥ." "ꯑꯩ ꯅꯪꯒꯤ ꯃꯤꯡ ꯍꯪꯗꯦ." ꯅꯨꯄꯤꯗꯨ ꯆꯞ ꯂꯦꯞꯄꯤ꯫ "ꯀꯩ ꯅꯨꯄꯥꯅꯣꯅꯦ ꯁꯤꯕꯣ? ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯇꯨꯃꯤꯟꯅ ꯆꯠꯄ ꯍꯩꯇꯕ꯭ꯔꯥ?" ꯅꯨꯄꯤꯗꯨꯁꯨ ꯇꯨꯃꯤꯟ ꯏꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯂꯩꯁꯅꯥꯅ "ꯎꯖꯥꯎꯁꯤꯒꯤ ꯃꯈꯣꯡꯗ ꯂꯩꯔꯒ ꯑꯃꯨꯛ ꯁꯤꯅꯅꯕ꯭ꯔꯣ? ꯑꯩ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏ." ꯅꯨꯄꯥꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ꯫ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯎ ꯑꯣꯏꯖꯔꯕꯁꯨ ꯊꯣꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯅꯥ ꯑꯃ ꯈꯪꯍꯟꯗꯅ ꯎꯒꯤ ꯃꯑꯣꯡꯗ ꯁꯥꯕꯅꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄꯗꯗꯤ ꯂꯩꯁꯅꯥ ꯏꯉꯛ ꯉꯛꯂꯤ꯫ ꯃꯈꯥꯗ ꯁꯨꯔꯨꯡꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯆꯥꯎꯗꯦ, ꯌꯥꯝꯅꯁꯨ ꯄꯤꯛꯇꯦ꯫ ꯀꯩꯔꯥꯛꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯅꯞ ꯅꯞꯇꯨꯅ ꯊꯝꯃꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯩꯔꯥꯛꯇꯨꯗ ꯅꯦꯠ ꯅꯦꯠꯇꯨꯅ ꯀꯨꯝꯊꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯀꯤꯅ ꯀꯤꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯥ ꯌꯧꯔꯝꯗꯥꯏꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯀꯦꯜꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯈꯥꯗ ꯄꯨꯟꯅ ꯇꯥꯃꯤꯟꯅꯩ꯫ ꯇꯥꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯕ ꯅꯠꯇꯕꯅ ꯑꯁꯣꯛ ꯑꯄꯟꯕꯨ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯡ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯋꯥꯡꯕꯅꯤ꯫ ꯀꯨꯝꯊꯔꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯈꯛ ꯈꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯆꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ "ꯅꯪꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯩ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ." ꯅꯨꯄꯤ ꯑꯗꯨꯅ "ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅꯤ, ꯁꯤꯔꯣꯏ ꯀꯩꯁꯨ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ?" ꯅꯨꯄꯥꯗꯨ ꯄꯤꯁꯨꯝ ꯁꯨꯞꯇꯨꯅ "ꯀꯩꯒꯤꯅꯣ?" "ꯁꯨꯝ." "ꯂꯨꯋꯥꯡ, ꯂꯨꯋꯥꯡꯉꯥꯟꯕ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯜ ꯂꯨꯋꯥꯡ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅꯤ." "ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯩꯔꯤꯕꯅꯣ? ꯀꯣꯅꯨꯡꯗ ꯂꯩꯕꯗꯤ ꯌꯥꯗꯕ꯭ꯔꯥ?" "ꯅꯪꯅ ꯈꯪꯗꯕ ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯈꯪꯅꯤꯡꯉꯨꯅꯨ, ꯀꯥꯟꯅꯕ ꯑꯣꯏꯔꯣꯏ."
ꯑꯗꯨꯗꯤ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯒꯦ꯫ ꯈꯨꯝꯂꯛꯇꯦ ꯅꯨꯄꯥꯗꯨ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈꯤ꯫ ꯂꯩꯁꯅꯥ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯌꯥꯝ ꯆꯥꯎꯊꯣꯛꯏ, ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯏ, ꯃꯁꯛꯅꯦꯅ ꯏꯐ ꯍꯦꯛ ꯐꯖꯒꯩ, ꯏꯁꯧ ꯃꯄꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯅꯅꯕ ꯊꯥꯔꯤꯕ ꯑꯗꯨꯗ ꯐꯝꯊꯈꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯈꯤꯗꯕꯅ ꯃꯕꯨꯛ ꯑꯗꯨ ꯈꯣꯡꯂꯛꯏ꯫ ꯆꯥꯛ ꯂꯥꯝꯕꯒꯤ ꯃꯕꯨꯛ ꯑꯗꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯐꯝꯁꯤꯗꯗꯤ ꯆꯥꯅꯕ ꯑꯝꯇ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯉꯝꯕꯨ ꯌꯥꯝꯅ ꯉꯝꯃꯤꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ꯫ ꯋꯥ ꯉꯥꯡꯒꯟꯗꯕ ꯅꯨꯄꯤꯁꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯏ꯫ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯏ ꯂꯩꯁꯅꯥꯅ꯫ ꯀꯩꯅꯣ ꯌꯥꯝꯕꯣ? ꯁꯖꯤ ꯑꯌꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ꯫ ꯁꯤ ꯆꯥꯗ꯭ꯔꯗꯤ ꯆꯥꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦ꯫ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯕꯨꯛꯇꯣ ꯄꯥꯏꯔꯒ ꯈꯥꯡꯕ ꯇꯥꯕ꯫ ꯒ꯭ꯌꯥꯟ ꯐꯠ ꯂꯥꯛꯇꯨꯅ ꯃꯕꯨꯛꯇ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯂꯨꯋꯥꯡꯅ ꯄꯤꯔꯛꯂꯤꯕ ꯁꯖꯤꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯆꯥꯏ꯫ ꯍꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯅꯤ, ꯂꯥꯝꯕꯒꯤ ꯆꯥꯔꯕꯅꯤ꯫ ꯂꯨꯋꯥꯡꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯀꯣꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯆꯥꯔꯛꯇꯤ ꯆꯥꯅꯅꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇꯕꯅ ꯁꯖꯤꯁꯤ ꯐꯥꯗꯨꯅ ꯆꯥꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯣꯅꯨꯡꯗ ꯍꯜꯂꯨꯕꯁꯨ ꯌꯥꯈꯤꯔꯣꯏ ꯑꯃꯗꯤ ꯎꯃꯪ ꯑꯁꯤ ꯂꯥꯟꯊꯣꯛꯄꯁꯨ ꯉꯝꯈꯤꯔꯣꯏ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯕꯨ ꯇꯥꯈ꯭ꯔꯕꯗꯤ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯂꯩꯁꯅꯥꯅ ꯎꯃꯪꯒꯤ ꯑꯀꯣꯏꯕꯗ ꯀꯤꯗꯨꯅ ꯊꯝꯂꯤꯕ ꯂꯪ ꯑꯍꯤꯡꯕꯗꯣ ꯌꯥꯝꯕꯨꯡꯅ ꯊꯗꯠꯂꯤꯔꯥ? ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯈꯤꯗ꯭ꯔꯣ? ꯂꯪꯗꯨ ꯊꯗꯠꯂꯨꯔꯕꯅꯤꯅ ꯃꯌꯥꯝꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ꯫ ꯀꯔꯤ ꯀꯥꯟꯅꯔꯤ? ꯑꯩ ꯁꯤꯕꯗꯨꯗꯤ ꯀꯥꯟꯅꯕ꯭ꯔꯥ? ꯀꯔꯤ ꯃꯔꯝꯒꯤ ꯁꯤꯗꯣꯏꯅꯣ? ꯋꯥꯔꯤꯁꯨ ꯑꯃꯠꯇ ꯂꯤꯗꯦ, ꯍꯪꯉꯨꯔꯒꯅ ꯈꯪꯒꯅꯨ ꯀꯥꯟꯅꯔꯣꯏ ꯍꯦꯛꯇ ꯍꯥꯏ꯫ ꯌꯥꯔꯦꯗꯣ꯫ ꯂꯩꯁꯅꯥꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯇꯨꯝꯅꯅꯕ ꯐꯃꯨꯡ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯁꯅꯥꯕꯨ ꯇꯨꯝꯍꯜꯂꯝꯂꯒ ꯃꯥꯅ ꯀꯥ ꯑꯃꯗ ꯐꯛ ꯊꯥꯗꯨꯅ ꯇꯨꯝꯃꯤ꯫ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯃꯟꯕꯅ ꯇꯨꯝꯊꯕꯁꯨ ꯌꯥꯔꯝꯗꯦ ꯂꯨꯋꯥꯡꯉꯥꯟꯕ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈꯤ꯫ ꯎꯅꯥ ꯌꯥꯎꯗ꯭ꯔꯕ ꯇꯂꯥ ꯄꯥꯃꯦꯜ ꯑꯃꯒꯨꯝ ꯏꯀꯪꯂꯥ ꯑꯣꯏꯔꯨꯔꯕ ꯊꯃꯣꯏꯒꯤ ꯃꯐꯝ ꯑꯃ ꯈꯤꯛꯂꯛꯄꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯅꯣꯡꯂꯤꯛꯅ ꯅꯧꯅ ꯃꯌꯣꯜ ꯆꯣꯡꯂꯛꯂꯦ꯫ ꯑꯣꯏꯖꯅꯤꯡꯉꯤ ꯑꯩꯍꯥꯛꯇꯤ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯂꯩꯔꯥꯡ ꯀꯨꯟꯗꯥ ꯂꯩꯒꯨꯝ ꯁꯥꯠꯆꯅꯤꯡꯉꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜ ꯑꯃꯗ꯫ ꯂꯨꯋꯥꯡ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯐꯝ ꯑꯁꯤ ꯁꯤꯠ ꯅꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯒꯠꯂꯛꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯋꯥꯏ ꯂꯣꯏꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯈꯨꯠ ꯍꯥꯝꯃꯨꯔꯒ ꯆꯪꯉꯛꯄꯅꯤ꯫ ꯂꯨꯋꯥꯡꯅ ꯃꯀꯣꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯀꯩꯅꯣ ꯌꯥꯝꯕꯣꯡ? ꯂꯥꯎꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯨ ꯏꯈꯪ ꯈꯪꯉꯤ꯫ ꯂꯩꯁꯅꯥꯅ ꯋꯥꯏ ꯇꯩꯕꯁꯦ ꯑꯝꯇ ꯎꯖꯗ꯭ꯔꯤꯕꯣ? ꯅꯪꯅ ꯇꯩꯔꯤꯔꯣ? ꯑꯩꯅ ꯇꯩꯗ꯭ꯔꯗꯤ ꯂꯥꯏ ꯂꯥꯛꯑꯒ ꯇꯩꯒꯗ꯭ꯔꯣ ꯌꯥꯝꯕꯣꯡ? ꯏꯕꯥꯅꯤ ꯈꯛꯇ ꯂꯩꯔꯒ ꯑꯩꯅ ꯇꯩꯗ꯭ꯔꯗꯤ ꯌꯥꯝꯕꯨꯡꯅ ꯇꯩꯒꯗ꯭ꯔꯕ? ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯂꯩꯁꯅꯥ ꯋꯥ ꯈꯨꯉꯥꯡꯗꯨꯗ ꯂꯨꯋꯥꯡ ꯃꯀꯣꯛꯇꯨ ꯉꯥꯎꯔꯤ꯫ ꯃꯀꯣꯛ ꯑꯗꯨ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯇꯨꯅ ꯂꯩ꯫ ꯂꯩꯁꯅꯥꯅ ꯏꯔꯨꯖꯃꯟꯗꯕꯩꯅꯦ ꯅꯀꯣꯛ ꯍꯥꯀꯖꯩꯗꯨ꯫ ꯅꯪꯀꯣ ꯑꯩ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯍꯥꯠꯄꯤꯔꯣꯍꯦ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ꯫ ꯂꯨꯋꯥꯡꯁꯨ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯆꯦꯡꯁꯨ ꯂꯩꯇꯦ, ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯗꯣꯏꯅꯣ? ꯁꯥ ꯑꯌꯥꯏꯕ ꯈꯔ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ, ꯃꯥꯅ ꯆꯦꯜꯂꯛꯄꯗ ꯆꯦꯡ ꯈꯔ ꯄꯨꯔꯛꯑꯝꯕ ꯀꯩꯗꯧꯒꯦꯕ? ꯀꯩꯕ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯂꯩꯁꯅꯥ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯃꯥꯇꯣꯟꯕꯨ ꯋꯥꯔꯧꯔꯛꯏ꯫ ꯃꯦꯂꯩꯅ ꯀꯔꯝꯅ ꯂꯩꯔꯝꯒꯗꯕ, ꯃꯄꯥꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯒꯗ꯭ꯔꯥ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯏ꯫ ꯑꯁꯣꯝꯗꯁꯨ ꯃꯦꯂꯩ ꯃꯆꯦꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯑꯗꯨꯗ ꯉꯥꯗꯨꯅ ꯐꯝꯂꯤ꯫ ꯁꯪꯒꯣꯏꯗ ꯌꯦꯡꯉꯨꯏ ꯃꯆꯦꯅ ꯃꯥꯕꯨ ꯆꯐꯨ ꯁꯥꯕ ꯇꯝꯕꯤꯈꯤꯕ ꯃꯌꯦꯛ ꯑꯗꯨ ꯁꯦꯡꯅ ꯎꯔꯛꯏ꯫ ꯃꯆꯦꯒꯤ ꯁꯛꯇꯝ ꯎꯕꯗ ꯃꯦꯂꯩ ꯏꯕꯦꯝꯃ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯏꯆꯦ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯨꯏ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯑꯁꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗ ꯋꯥꯈꯜ ꯃꯇꯨꯡ ꯍꯟꯗꯨꯅ ꯄꯤ ꯏꯔꯥ ꯆꯦꯟꯅ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯂꯩꯈꯤ ꯃꯦꯂꯩ꯫ ꯏꯆꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯆꯦ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯏꯆꯦ꯫ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯀꯞꯄꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯕꯗꯨꯅ ꯍꯥ? ꯃꯦꯂꯩꯅ ꯅꯪꯗꯤ ꯄꯣꯛꯇꯕꯤꯅꯤꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯝꯃꯣꯏꯌꯦ꯫ ꯑꯇꯣꯝꯕꯤꯅꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯕꯒꯦ? ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤ ꯁꯦꯡꯉꯦ ꯅꯪ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯅꯝꯊꯗꯨꯅ ꯀꯞꯇꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯏꯆꯦꯕꯨ ꯊꯥꯗꯣꯛꯂꯝꯗ꯭ꯔꯕꯗꯤ, ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯆꯦ ꯀꯩꯁꯨ ꯃꯥꯡꯉꯝꯃꯣꯏꯌꯦ꯫ ꯍꯩ, ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯀꯩꯅꯣ ꯍꯥ? ꯄꯣꯛꯃꯤꯟꯅꯗꯕ ꯅꯆꯦ ꯑꯁꯤꯒꯤ ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯅꯣ? ꯅꯪꯒꯨꯝꯕꯁꯤꯗꯤ ꯏꯃꯥꯅꯤ ꯍꯥꯏꯅꯤꯡꯗꯤꯌꯦ꯫ ꯆꯪꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯥꯏꯔꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯍꯟꯗꯣꯔꯛꯑꯣ꯫
ꯊꯥꯖ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯥꯖ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯁꯤꯕꯣ? ꯍꯩ, ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯛꯀꯅꯨ꯫ ꯄꯩꯁꯥ ꯂꯧꯈꯩ ꯂꯧꯊꯣꯛꯑꯒ ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯗꯅ꯫ ꯃꯦꯂꯩꯅ ꯀꯩꯅꯣ ꯏꯃꯥ ꯅꯨꯄꯥꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯦ? ꯈꯪꯗꯦ ꯑꯩ ꯈꯪꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯜ ꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯆꯥꯅꯨꯄꯤꯁꯤ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯍꯥ? ꯅꯨꯄꯤ ꯀꯌꯥꯝ ꯄꯥꯝꯒꯦ? ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ, ꯃꯤꯒꯤ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯍꯟꯗꯣꯛꯈꯣ꯫ ꯍꯩ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯩꯅ ꯀꯅꯥꯝꯇꯗꯒꯤ ꯁꯦꯜ ꯂꯧꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯄꯨꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯂꯩꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯊꯥꯗꯣꯛꯑꯣ! ꯏꯃꯥ, ꯍꯦ, ꯊꯥꯗꯣꯛꯑꯣ! ꯇꯥꯕꯤꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯊꯥꯖꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯥꯗꯣꯛꯑꯣ! ꯅꯈꯣꯏꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ꯫ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯕꯨ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯄꯨꯏ꯫ ꯆꯤꯡꯂꯝꯂꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯇꯨꯁꯤꯟꯈꯤ꯫ ꯅꯨꯄꯥ ꯑꯃꯗꯨ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯀꯣꯛ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯛꯏ꯫ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯆꯦꯟꯈꯤ꯫ ꯐꯤꯗꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯃꯦꯂꯩ ꯋꯥ ꯂꯣꯠꯇꯨꯅ ꯁꯦꯜ ꯄꯨꯔꯒ ꯁꯤꯡꯗꯕꯒꯤꯅꯦ꯫ ꯀꯌꯥꯅꯣ? ꯌꯥꯔꯅꯤꯗ, ꯁꯦꯜꯕꯨꯗꯤ ꯍꯣꯔꯦꯟ ꯄꯥꯕꯨꯡ ꯍꯜꯂꯛꯑꯒ ꯄꯤꯔꯒꯦ꯫ ꯐꯖꯅ ꯂꯩꯌꯨ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯏ ꯌꯥꯝꯕꯨꯡꯇꯣꯟ꯫ ꯐꯤꯗꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯣꯟꯁꯤꯜꯂꯛꯂꯗꯨꯅ ꯀꯩ ꯍꯥꯏꯕꯅꯣ? ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯏ ꯍꯥꯏꯕ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ꯫ ꯐꯤꯗꯝꯁꯨ ꯆꯠꯈ꯭ꯔꯦ꯫ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯊꯥꯖꯗ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯥ? ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯂꯩꯁꯅꯥ ꯀꯗꯥꯏꯗ ꯂꯩ? ꯑꯩ ꯈꯪꯗꯦ꯫ ꯈꯪꯗ꯭ꯔꯕꯗꯤ ꯆꯠꯂꯣ꯫ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯀꯦ ꯍꯥꯏꯔꯒꯗꯤ ꯂꯩꯁꯅꯥ ꯄꯨꯗꯨꯅ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯈꯤ꯫ ꯆꯠꯂꯣ! ꯊꯥꯖ ꯀꯞꯇꯨꯅ ꯏꯃꯥꯒꯤ ꯃꯦꯂꯩ, ꯅꯄꯥꯁꯦ ꯑꯝꯇ ꯈꯥꯝꯃꯨ꯫ ꯅꯁꯥꯅ ꯇꯧꯖꯔꯨꯕ ꯅꯔꯥꯒꯤ ꯗꯟꯗꯤꯅꯤ꯫ ꯃꯤꯅꯨꯡꯁꯤꯗꯤ ꯄꯣꯛꯏ, ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯂꯔꯣꯏ꯫ ꯄꯨꯛꯆꯦꯜ ꯑꯗꯨꯛ ꯄꯤꯛꯄ ꯏꯃꯥꯅꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯁꯦꯜ ꯀꯔꯥꯝꯕ ꯇꯨꯀꯠꯆꯩ, ꯊꯨꯏ! ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯄꯣꯏꯔꯩꯅ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯆꯪꯉꯛꯀꯅꯨ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯊꯥꯖ ꯀꯞꯇꯨꯅ ꯄꯣꯏꯔꯩꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯒ ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯇꯥꯗꯦ꯫ ꯄꯣꯏꯔꯩꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯛꯂꯤꯕ ꯑꯗꯨ ꯀꯥꯎꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯍꯦꯛꯇ ꯆꯨꯊꯔꯛꯂꯦ꯫ ꯊꯥꯖ ꯅꯤꯡꯉꯝꯗꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯣꯡ ꯆꯨꯔꯛꯄ ꯑꯗꯨ ꯅꯥꯆꯨꯡꯗ ꯂꯩꯁꯅꯥꯕꯨ ꯊꯤꯔꯨꯅꯕ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯂꯨꯋꯥꯡꯅ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯎꯒꯦ, ꯍꯩꯔꯥ ꯈꯔ ꯍꯦꯛꯎꯒꯦ ꯂꯩꯔꯝꯃꯨ꯫ ꯑꯩ ꯏꯊꯟꯇ ꯁꯤꯗ ꯀꯃꯥꯏ ꯂꯩꯍꯧꯗꯣꯏꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯌꯥꯝꯕꯨꯡꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯄꯨꯅꯤꯡꯗꯕ ꯃꯥꯜꯂꯤ꯫ ꯂꯨꯋꯥꯡ ꯈꯨꯝꯗꯦ꯫ ꯀꯩꯔꯥꯛ ꯑꯗꯨꯗ ꯅꯦꯠꯇꯨꯅ ꯀꯥꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯇꯨꯅ ꯂꯨꯋꯥꯡ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯕꯨꯡ, ꯐꯖꯅ ꯀꯥꯎꯋꯣ꯫ ꯉꯔꯥꯡꯒꯤꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯟꯕꯒꯤ ꯐꯕꯅꯤ꯫ ꯅꯪꯅ ꯀꯤꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯅꯜꯂꯗꯤ ꯑꯩꯗꯤ ꯁꯤꯔꯦ꯫ ꯁꯤꯔ ꯐꯗꯧꯅꯤ꯫ ꯀꯔꯤ? ꯉꯁꯤꯗꯤ ꯅꯨꯄꯥꯁꯤ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯀꯥꯔꯛꯄꯅ ꯃꯊꯛ ꯌꯧꯔꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯎ ꯈꯔ ꯂꯟꯅ ꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥꯗ ꯅꯣꯡꯂꯤꯛ ꯌꯧꯔꯛꯏ꯫ ꯅꯣꯡ ꯉꯥꯜꯂꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯏ꯫ ꯁꯨꯛꯄꯁꯨ ꯌꯥꯝꯅ ꯁꯨꯛꯏ꯫ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯑꯄꯥꯛꯄ ꯄꯥꯡꯈꯣꯛꯂꯥ ꯑꯗꯨ ꯊꯥꯡ ꯑꯗꯨꯅ ꯀꯛꯇꯨꯅ ꯁꯤ ꯇꯨꯞꯄꯨ꯫ ꯂꯩꯁꯅꯥꯁꯨ ꯇꯞꯅ ꯂꯧꯏ꯫ ꯂꯨꯋꯥꯡ ꯃꯥꯒꯤꯁꯨ ꯑꯃ ꯍꯦꯛꯇꯨꯅ ꯇꯨꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯔ ꯆꯠꯄ ꯍꯧꯔꯛꯄꯗ ꯂꯩꯁꯅꯥꯅ ꯁꯤꯗꯤ ꯂꯦꯡꯉꯣꯏꯗ꯭ꯔꯣ ꯌꯥꯝꯕꯣ? ꯂꯦꯡꯒꯦꯔꯥ ꯂꯦꯡꯉꯣꯏꯔꯥ ꯆꯣꯠꯇ꯭ꯔ ꯂꯣꯏꯔꯦ꯫ ꯆꯣꯠꯂꯗꯤ ꯅꯥꯅꯤ, ꯅꯥꯔꯗꯤ ꯑꯗꯨꯝ ꯁꯤꯔꯦ꯫ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯍꯤꯗꯥꯛ ꯐꯪꯗꯦ꯫ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯅꯨꯄꯤꯗꯨꯒꯤ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯟꯗꯨꯅ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯈꯤ ꯑꯅꯤꯗꯨ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯀꯅꯥ ꯑꯃ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯈꯔ ꯂꯥꯞꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯑꯅꯤꯃꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯁꯥꯅ ꯈꯣꯡꯒꯨꯜꯗ ꯁꯤ, ꯃꯤꯅ ꯆꯤꯟꯗ ꯁꯤ꯫ ꯃꯁꯤ ꯈꯪꯖꯜꯂꯣ, ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯅꯪ꯫ ꯀꯩꯅꯣ ꯌꯥꯝꯕꯣ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯏꯁꯤꯕꯣ? ꯌꯥꯔꯦ, ꯍꯩ ꯍꯧꯐꯝ ꯀꯗꯥꯏꯗꯅꯣ ꯍꯦꯛꯎꯔꯁꯤ꯫ ꯅꯣꯡ ꯇꯥꯕꯁꯤꯗ ꯍꯩ ꯆꯥꯁꯤꯜꯂꯗꯤ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ꯫ ꯇꯣꯛꯑꯁꯦ ꯑꯗꯨꯅ꯫ ꯍꯣꯏ꯫ ꯂꯩꯁꯅꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯕꯨꯡꯅ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯌꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ꯭ꯔꯅꯦ? ꯈꯪꯅꯤꯡꯉꯤ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫
ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯃꯅꯥ ꯈꯔ ꯄꯨꯡꯕ ꯅꯣꯡ ꯌꯧꯔꯛꯂꯣꯏꯗꯕ ꯎꯈꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯊꯗꯨꯅ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯤ, ꯃꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯂꯩꯁꯅꯥ ꯈꯪꯉꯤ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ, ꯂꯨꯋꯥꯡ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯑꯍꯜꯒꯤ ꯃꯆꯥꯅꯤ, ꯑꯩꯒꯤ ꯏꯅꯥꯎ ꯐꯤꯗꯝꯅ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ, ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯤ ꯑꯇꯣꯝꯕꯤ ꯇꯣꯟꯅꯨ, ꯃꯍꯥꯛꯇꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯁꯤ ꯂꯩꯃ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯏꯃꯥꯁꯤ ꯑꯇꯣꯝꯕꯤꯅ ꯆꯥꯛꯇ ꯍꯨ ꯍꯥꯞꯇꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯆꯥꯛ ꯆꯥꯔꯝꯕꯅ ꯍꯥꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯆꯪꯁꯤꯟꯗꯨꯅ ꯄꯨꯈꯝ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯏꯃꯥꯁꯤ ꯑꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥ? ꯅꯃꯥꯁꯤ ꯐꯥꯎꯕ ꯆꯥꯛ ꯄꯤꯖꯅꯤꯡꯗ꯭ꯔꯕꯔꯣ? ꯂꯨꯋꯥꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯥꯒꯤ ꯆꯥꯛꯇ ꯅꯪ ꯀꯔꯤ ꯍꯥꯞꯄꯤ? ꯅꯪ ꯍꯥꯟꯅ ꯑꯝꯇ ꯆꯥꯎꯅꯤ꯫ ꯇꯣꯅꯨ ꯂꯠ ꯇꯧꯗꯨꯅ ꯀꯩꯁꯨ ꯍꯥꯞꯇꯦ꯫ ꯉꯥꯡꯅꯔꯤꯉꯩ ꯂꯩꯃ ꯀꯣꯡꯒꯣꯜ ꯑꯣꯕ ꯍꯧꯔꯛꯂꯤ꯫ ꯂꯨꯋꯥꯡ ꯏꯃꯥ ꯀꯧꯗꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯇꯣꯅꯨ ꯂꯨꯋꯥꯡꯕꯨ ꯏꯟꯊꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯨꯔꯅꯨ ꯂꯨꯋꯥꯡ, ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯐꯤꯗꯝ ꯈꯛꯇꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯐꯝꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ, ꯑꯇꯩ ꯀꯅꯥ ꯑꯃꯅ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯂꯥꯟꯃꯤꯁꯥ! ꯂꯥꯟꯃꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯅꯨꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯈ꯭ꯔꯣ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯨꯋꯥꯡꯕꯨ ꯍꯥꯠꯅꯅꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯨꯋꯥꯡ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯅꯅꯕ ꯇꯧꯔꯛꯄꯗ ꯂꯥꯟꯃꯤ ꯑꯃꯅ ꯀꯥꯎꯔꯛꯄꯗ ꯄꯥꯜꯂꯤꯕ ꯑꯆꯧꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯔꯤ ꯃꯔꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯣꯡꯊꯈꯤ꯫ ꯇꯣꯅꯨ ꯅꯣꯛꯇꯨꯅ ꯏꯆꯦꯝꯁꯤ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯅꯅꯥꯎ ꯀꯔꯤ ꯀꯔꯤ ꯁꯦꯕꯥ ꯇꯧꯖꯔꯛꯎ ꯍꯥꯏꯕꯒꯦ? ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯍꯩꯗꯣꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯒꯠꯇꯨꯅ ꯄꯨꯈꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯩꯃ ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯃ ꯌꯥꯝꯅ ꯋꯥꯅ ꯁꯅꯈ꯭ꯌꯥ, ꯏꯆꯥ ꯂꯨꯋꯥꯡ꯫ ꯋꯥꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯆꯥꯎꯅ ꯐꯥꯠꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯊꯤꯟꯈꯤ꯫ ꯃꯤꯠꯇꯒꯤ ꯃꯔꯤꯛ ꯆꯥꯎꯕ ꯄꯤꯔꯥꯡ ꯑꯃ ꯁꯤꯟꯊꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪꯒ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯍꯨ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯃꯆꯤꯟꯗꯒꯤ ꯀꯣꯡꯒꯣꯜ ꯑꯣꯠꯊꯣꯔꯛꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯄꯥꯏꯈꯣꯝꯕ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈꯤ꯫ ꯄꯥꯏꯈꯣꯝꯕ ꯀꯟꯅ ꯂꯥꯎꯏ, ꯂꯩꯃ ꯍꯥꯏꯗꯨꯅ꯫ ꯁꯣꯝꯗꯅ ꯂꯨꯋꯥꯡ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯌꯦꯡꯂꯒ ꯆꯦꯜꯂꯛꯏ꯫ ꯈꯪꯉꯤ ꯃꯥꯁꯨ ꯎꯃꯪ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯌꯥꯗꯕꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯎꯍꯧꯗꯕꯅꯤ ꯂꯪ ꯑꯍꯤꯡꯕꯗꯨ꯫ ꯃꯥꯁꯨ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯄꯟꯗꯨꯅ ꯂꯪ ꯑꯗꯨ ꯄꯠ ꯇꯠꯈꯤ꯫ ꯇꯠꯈꯤꯕ ꯂꯪ ꯑꯗꯨ ꯍꯟꯅ ꯌꯦꯡꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯕꯨ ꯊꯤꯔꯤꯕꯗꯨ ꯎꯔꯦ꯫ ꯎꯃꯪ ꯑꯁꯣꯝꯗꯗꯤ ꯆꯪꯂꯛꯇ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯅꯨꯡ ꯆꯪꯂꯨꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯎꯃꯪ ꯑꯗꯣꯝꯗ ꯆꯪꯈꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤ꯫ ꯌꯥꯝꯕꯣ, ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯇꯧꯁꯤ꯫ ꯍꯤꯡꯆꯥꯕꯁꯦ ꯍꯥꯠꯇ꯭ꯔꯤꯕ ꯃꯈꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯗꯤ ꯀꯔꯝꯅ ꯍꯥꯠꯀꯅꯤ? ꯑꯁꯤ ꯍꯥꯏꯕꯒ ꯇꯦꯟꯖꯩ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯎꯗꯨꯗ ꯄꯥꯟꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯄꯨꯗꯨꯅ ꯇꯣꯅꯨꯅ ꯃꯥꯡ ꯊꯪꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯈꯜꯂꯤ꯫ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜꯅ ꯎꯃꯪ ꯑꯁꯤ ꯄꯨꯝꯅꯤꯟ ꯅꯤꯟꯕꯅꯤ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕꯗꯣ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯗꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯐꯤꯗꯝ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯦꯂꯩꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ꯫ ꯃꯦꯂꯩꯁꯨ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯝꯃꯤ꯫ ꯐꯤꯗꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯡ ꯍꯥꯏꯗ꯭ꯔꯤ꯫ ꯃꯦꯂꯩ, ꯑꯩꯒꯤꯅ ꯐꯤꯗꯝ꯫ ꯈꯪꯉꯤꯗ, ꯀꯔꯤꯒꯤꯁꯨ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔ ꯑꯃꯕꯨ꯫ ꯐꯤꯗꯝ ꯅꯣꯛꯇꯨꯅ ꯑꯗꯣ ꯃꯦꯂꯩ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯃꯦꯂꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯐꯤꯗꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯇꯥꯅꯤꯡꯏ꯫ ꯀꯔꯤ ꯍꯥꯏꯅꯕꯨ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ? ꯏꯀꯥꯏ ꯈꯪꯗꯕꯤꯅꯦꯁꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯌꯥꯝꯕꯨꯡꯇꯣꯟ꯫ ꯐꯤꯗꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯂꯁꯦ꯫ ꯀꯗꯥꯏꯗ? ꯀꯣꯅꯨꯡꯗ꯫ ꯊꯨꯃꯟꯗ꯭ꯔꯣ? ꯆꯠꯂꯁꯦ꯫ ꯃꯦꯂꯩ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ꯫ ꯐꯤꯗꯝꯅ ꯀꯥꯈꯠꯂꯨ꯫ ꯃꯦꯂꯩꯁꯨ ꯅꯣꯛꯇꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯐꯤꯗꯝꯁꯨ ꯇꯞꯅ ꯀꯥꯈꯠꯂꯛꯇꯨꯅ ꯇꯣꯡꯈ꯭ꯔꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯈꯤ꯫ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ
ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯟꯃꯤ ꯀꯌꯥꯅ ꯇꯦꯟ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯁꯣꯛꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯞꯂꯗꯨꯅ ꯂꯥꯎꯗꯨꯅ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ "ꯏꯃꯥꯒꯤ ꯂꯩꯁꯅꯥ! ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ?" ꯃꯃꯥꯇꯣꯟꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯁꯅꯥ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯃꯥꯇꯣꯟꯅ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯂꯩꯁꯅꯥ ꯂꯥꯎꯔꯨꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯄꯥꯈꯠꯅ ꯌꯦꯡꯉꯤ꯫ ꯂꯪꯂꯛꯄ ꯊꯥꯡꯁꯥꯡ ꯑꯃꯅ ꯁꯣꯏꯗꯅ ꯊꯥꯖꯃꯥꯒꯤ ꯃꯕꯨꯛꯇ ꯐꯥꯎꯔꯦꯡ ꯂꯦꯡꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯁꯥꯎꯅ ꯊꯥꯖꯕꯨ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯂꯪꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯂꯩꯁꯅꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗꯅꯤ꯫ ꯃꯅꯥꯛ ꯅꯛꯅ ꯇꯥꯔꯕꯗ ꯂꯩꯁꯅꯥ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ "ꯏꯃꯥꯇꯣꯟ! ꯏꯃꯥꯇꯣꯟ!" ꯊꯥꯖ ꯌꯥꯝꯅ ꯋꯥꯅ, "ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯌꯨꯝꯗ ꯆꯠꯂꯨ. ꯅꯅꯥꯎ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯍꯧꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈꯤ꯫ ꯂꯩꯁꯅꯥ ꯃꯃꯥꯇꯣꯟꯗ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯉꯤ ꯂꯨꯋꯥꯡꯉꯥꯟꯕ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯠꯄꯗ ꯇꯣꯅꯨꯒꯤ ꯂꯥꯟꯃꯤ ꯂꯩꯔꯛꯇ꯭ꯔꯦ꯫ ꯇꯣꯅꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯅꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯇꯥꯞ ꯐꯥꯗꯨꯅ ꯇꯣꯅꯨꯒꯤ ꯃꯉꯛ ꯑꯗꯨ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯆꯞꯈꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗꯒꯤ ꯈꯔ ꯆꯥꯎꯈꯠꯄꯅꯤ꯫ ꯋꯥꯡꯕꯗꯤ ꯋꯥꯡꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯀꯟꯃꯟꯈꯤꯕꯅ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒ ꯑꯗꯨꯅ ꯆꯞꯁꯤꯟꯕꯗ ꯇꯣꯅꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ꯫ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕꯗ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ꯫ ꯇꯨꯡꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯥꯡ ꯑꯗꯨꯅ ꯌꯨꯡꯁꯤꯟꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯂꯨꯋꯥꯡꯕꯨ ꯀꯥꯎꯊꯣꯛꯈꯤ꯫ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤ ꯂꯨꯋꯥꯡ꯫ ꯂꯥꯟꯃꯤ ꯈꯔ ꯂꯩꯔꯤꯕꯗꯨ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯍꯜꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯨꯋꯥꯡꯕꯨ ꯍꯥꯠꯅꯅꯕ ꯌꯦꯡꯂꯛꯄꯗꯗꯤ ꯂꯨꯋꯥꯡ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯂꯨꯋꯥꯡꯕꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯀꯟꯅ ꯊꯥꯗꯈꯤ꯫ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯎꯃꯪ ꯑꯁꯤ ꯑꯁꯤꯕ ꯃꯤꯅ ꯄꯤꯛ ꯍꯦꯛ ꯊꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯒ ꯐꯝꯊꯗꯨꯅ, "ꯌꯥꯝꯕꯨꯡ! ꯌꯥꯝꯕꯨꯡ! ꯍꯧꯒꯠꯂꯣ ꯌꯥꯝꯕꯨꯡ! ꯀꯔꯤꯒꯤ ꯑꯩ ꯏꯊꯟꯇ ꯊꯝꯕꯤꯔꯝꯕꯅꯣ? ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯅꯣ? ꯍꯧꯒꯠꯂꯣꯁꯦ ꯌꯥꯝꯕꯨꯡ!" ꯃꯀꯣꯛ ꯑꯗꯨ ꯄꯥꯛꯊꯗꯨꯅ ꯂꯨꯋꯥꯡꯒꯤ ꯊꯕꯥꯛ ꯃꯄꯥ ꯑꯗꯨꯗ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯝꯗꯨꯅ ꯇꯥꯏ꯫ ꯃꯤꯍꯨꯜ ꯆꯣꯡꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯀꯞꯂꯛꯏ꯫ "ꯌꯥꯝꯕꯨꯡ! ꯍꯧꯒꯠꯂꯣ! ꯍꯧꯒꯠꯂꯣ ꯌꯥꯝꯕꯨꯡ!" ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯒꯤ ꯃꯔꯨꯝꯗ ꯂꯩꯔꯝꯕ ꯊꯥꯖꯁꯨ ꯂꯩꯆꯤꯜ ꯄꯣꯃꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯜꯂꯔꯦ꯫ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯃꯤꯀꯨꯞ ꯑꯃ ꯄꯨꯡꯆꯥ ꯑꯃ, ꯀꯥꯎꯉꯝꯗ꯭ꯔꯕ ꯋꯥꯈꯜ ꯊꯧꯗꯣꯛ ꯂꯤꯁꯤꯡ ꯆꯨꯍꯧꯔꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯍꯧꯔꯤ ꯗꯥꯛꯐꯝ ꯂꯤꯁꯤꯡ ꯂꯤꯁꯤꯡ꯫ ꯈꯣꯔꯖꯩꯒꯤ ꯃꯨꯛꯅ ꯂꯣꯏꯈ꯭ꯔꯕꯗ ꯏꯔꯝꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ꯫ ꯍꯪꯍꯧꯔꯦ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏꯁꯨ ꯈꯣꯔꯖꯩ ꯃꯥꯒꯤ ꯃꯨꯛꯅ ꯂꯣꯏꯈ꯭ꯔꯕꯗ꯫ ꯂꯩꯁꯅꯥ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ, "ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯌꯥꯝꯕꯨꯡ." ꯂꯨꯋꯥꯡꯒꯤ ꯃꯁꯥꯗꯨ ꯈꯖꯤꯛ ꯂꯦꯡꯈꯤꯕꯒꯨꯝ ꯇꯧꯈꯤ꯫ ꯂꯩꯁꯅꯥ ꯂꯥꯡꯇꯛꯅꯅ ꯑꯃꯨꯛꯁꯨ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯃꯤꯍꯨꯜꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ꯫ ꯆꯣꯡꯂꯛꯂꯦ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯤꯍꯨꯜ ꯃꯥꯁꯨ꯫ ꯂꯨꯋꯥꯡ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ꯫ "ꯑꯁꯦꯡꯕꯩꯔꯣ?" ꯂꯩꯁꯅꯥ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯌꯦꯡꯉꯤ ꯂꯨꯋꯥꯡꯗ꯫ ꯂꯨꯋꯥꯡꯅ, "ꯃꯤꯅ ꯍꯪꯉꯤꯁꯦ ꯈꯨꯝꯗꯦ. ꯅꯪ ꯃꯤꯕꯨ ꯋꯥꯍꯟꯕ, ꯃꯤ ꯄꯥꯈꯠꯍꯟꯕ ꯌꯥꯝꯕꯨꯡ ꯐꯠꯇꯕꯣ?" ꯂꯨꯋꯥꯡ ꯅꯣꯛꯇꯨꯅ, "ꯅꯇꯧ ꯌꯦꯡꯕꯅꯦ ꯑꯉꯥꯎꯕꯤ, ꯆꯠꯂꯁꯦ ꯀꯣꯅꯨꯡꯗ." ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯁꯝꯕꯤꯗꯨꯅ ꯎꯃꯪꯒꯤ ꯃꯄꯥꯟꯗ ꯋꯥꯅ ꯊꯣꯔꯛꯂꯦ꯫ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯦ ꯑꯅꯤꯗꯨ ꯂꯨꯋꯥꯡ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯄꯥꯏꯈꯣꯝꯕ, ꯐꯤꯗꯝ, ꯃꯦꯂꯩ ꯄꯨꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯌꯥꯝꯕꯕꯨ ꯎꯕꯗ ꯐꯤꯗꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯠꯅ ꯈꯣꯜꯂꯤ꯫ ꯃꯦꯂꯩ ꯃꯆꯦ ꯌꯥꯎꯔꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯏꯆꯦ! ꯅꯥꯎ!" ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯀꯣꯅꯨꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯇꯅ ꯊꯟꯈ꯭ꯔꯦ꯫ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯌꯥꯝꯅ ꯐꯥꯔꯒ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯋꯥꯡꯒ ꯂꯩꯁꯅꯥꯒ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯐꯤꯗꯝꯒ ꯃꯦꯂꯩꯒꯁꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯐꯝꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯑꯣꯏꯗ ꯉꯥꯟꯊꯣꯏꯔꯦ꯫ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯅꯣꯛꯏ ꯄꯥꯏꯈꯣꯝꯕ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯒ ꯂꯩ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯏ, ꯀꯧꯔꯛꯏ ꯄꯥꯏꯈꯣꯝꯕ ꯃꯥꯕꯨ꯫ "ꯁꯅꯈ꯭ꯌꯥ!" ꯄꯥꯏꯈꯣꯝꯕ ꯏꯇꯞ ꯇꯞꯅ ꯌꯦꯡꯂꯛꯏ꯫ "ꯂꯩꯃ!" "ꯁꯅꯈ꯭ꯌꯥ, ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯅꯃꯧꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨꯀꯣ."
ꯑꯩꯗꯤ ꯆꯠꯂꯕꯅꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯩꯗꯤ ꯆꯠꯂꯕꯅꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯄꯥꯏꯈꯣꯝꯕꯅ ꯂꯩꯃ ꯂꯩꯃ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯂꯩꯃ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯗꯣꯝ ꯐꯝꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯗꯣꯝ ꯋꯥꯔꯤ ꯁꯥꯍꯧꯔꯤ ꯄꯥꯏꯈꯣꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯤꯡꯆꯥꯕꯔ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ